Lakhipuronline puthokchaba February gi tang 3 ningthaukaaba numit ki Khomjinba Pao tabirasi. Ahanbada maruba Pao Assam gi turel sing tauthaduna jahas amadi ferry sing chathok chasin yananaba semgadawri. Gold medal fanglakraba Waziuddin Chowdhury bu Singirbonda tongan balup kaya nataramna okre. Joragul gi nat sankirtan oja mutum singlena laikhitabada awapa phongdokre. Layekpa changdamnabada makok mathang taraba singbu Jogai Mathura ME School da manamathum yentokre. The Cultural Forum Manipurna Dr. Haubam Nalini Devi gi Chiru gi khunung isei gi lairik phongkre. Amasung Jiribamda chathariba cricket tournament ta Ichel Club na JDCA bu run humbutarani nipanda thoikre. Haujik mapung oiba pau tabirasi. Assam gi turel maril sing tauthaduna jahaz amadi ferry sing chathok chasin yananaba semgadawri. Ahanba tangkak ki oina rajya asigi kilometer 110 sangba turel gi maril tauthaduna semlagani. Wafam asi kendra gi ports, shipping, waterways amadi Ayush Mantri Sarbanan Sanawal na phongdokhibani. Hiram asigi matangda ngarang Inland Waterways Authority of India ga khudyak pinakre. Nongju nungsada chathok chasin yananaba semgadawriba project asigi tamak lupa crore chani ga subna mari lakh 94 kaithoklagani aduga yana che asigi matungina lakh liba chahi 2023 ki manungda thabak asi pangthoklagani hairi. Krishna Kanta Hendik State University gi mangasuba convocation thoramda MA exam 2020 gi political science da gold medal lawrakraba Waziuddin Chowdhury bu Singirbonda tongan balup kayana taramna okre. Ngarang nongmaijing numita National Youth Club NYC Singirbon amadi Creative Education Center CEC Singirbon na mahakbu Hathira Baskandi Ferry Ghatta mahakna Guwahati dagi thunglabada NYC gi General Secretary Jiaul Ahmed Hazare CEC gi Principal Samsat Hussain Royal Public Higher Secondary School gi Principal Sadiq Ahmed Anjuman Assam gi Maulana Singh amadi atei miyoi kayana yum phawom hak puthinki. Nungthilda Oja Jiten Singha gi luching makhada Anwar Par gi miyamna Waziuddin bu Anwar Par LP School da taramna okpagi tharoma pangthokhi. Thoramda Oja Manimon, Oja Pachan, Oja Abdul Manan, Oja Rahimuddin, Oja Jamaluddin, Oja Zakir Hussain amadi Anwar Par gi imai ben Bhairoi Singh saruk yakhi. Matungda Singirbon GP Office da NYC Singirbon na sinlangduna Waziuddin bu taramna okhi. Potharaba Oja Sikandar Ali na preside tawkiba thoramda S Tahir Sajabam, Oja Abdul Manan, Oja Parel, Oja Tombi, Oja Rahimuddin, Oja Ziaur Rahman, Oja Ahmed Hussain, Habib Kazi, Maulana Abul Hassan, Hafiz Sultana Chingba miyoi singna saruk yakhi. Nungairaba paujel unsaga mari lenaba anaba kaya layengba hauragani. Unsagi lamda maming leiraba skin specialist Dr. Yumnam Lokendra Singh consultant dermatologist MD AIMS New Delhi na unsagi anaba makal kaya layengba hauragani. Kasar Lakhipur Khuman maning laikaida lakliba February gi tang 3 tagi hauraga chayolda anirak leibak pokpa amadi yumsakaisa numit khudingi layengba hauragani. Leibak pokpa numita nungtilgi pung 3 dagi numidangi pung 9 phawba aduga yumsakaisa numitana ayuki pung 3 dagina ayuki pung 10 phawba layengani. Registration amadi akupa marol ki tamak mobile number 9435548402 natraga 7637913072 number asida pau phobina bahairi. Joragul gi Nat Sankirtan Oja Mutum Singlena manung matam sadana haukiba January gi tang 19 da laikhidabada awaba phongdokpagi mifam ama karang nongmaijing numita Chanpur Amuthoi Sangit Vidyalay gi complex da Vidyalay Management Committee gi President Dr. KN Chana mifam apoiduna pangthokre. Mifam da Vidyalay asigi General Secretary RK Gopal Sanana wahdok pikhi loinana laikhidraba Oja Singlena hinglingeda Khunai asigi oina tawbiramba singthaningai oiraba thodang singbu palladuna Oja Yanglem Manibabu, Moirangthem Onil, Thokchom Heramani, Moirangthem Radhamohan, Professor Haubam Noni Kumar, Rajkumar Gopal Sana amadi Dr. Kangabam Noyanchan na wangangki. Loiselakpada laikhidrabagi thawai mirelna taibang mapugi khuyada ingna chikna leiruna bathawni jakhi.
Malemgi apunba Meitei Lining Loop ki Maru Sanglen Joragul Kasarda Ibudau Ibendau Ahumgi Jahigi Oina Fizol Hongbagi Tharomga Mari Lenana Joragul Jiribam Boaljur Tuko Sonai Amadi Joragul ki Miyoi Kuntraromna Meitei Ekoigi Inat Lining da Hanjilakpagi Yankai Mathoirak Suba Sariwasak Parai Hanbagi Tharomama Lubasigi Luching Purel Sayon ba Kumangi Lamjing Lamtak Makhada Ngarang Nongmaising Numita Pangthokre Laing tau sanamahi Thogul Kanglupna Kumja Khudingi Pangthoktuna Lakhibagum Ngarang Phairengi Thanil Nongmaising Numita Yankairak Suba Nongkrang Ihanbagi Thoram Pangthokre Thoramadu Laing tau sanamahi Thogul Kanglupki Lilong Irong Ahom Phangbagi Anakpada Leibas Santipur Youth Development Association Lilong Santipur Amadi Ima Panthoibi Thogul Loop Lilong Chajing Anina Kusamnaduna Pangthokibani Haina Laing tau sanamahi Thogul Kanglupki Pauroi Hanjaba Irom Rajan Mangangna Kanghalakli Chamga Gatarahum Durak Suba Bishyo Mahabir Chilarai Dibas Ujapan Samitina Silangduna Chilarai gi Mapok Thorom Ngarang Kasargi Japirbon Khungangda Pangthokre Thoramda Kasargi SP ASP Silchargi Circle Officer ADC na Chingbana Sarugyaki Loinana OBC Silchar Board ki Vice Chairman Biswajit Sharma amasung Meitei Chambers of Commerce Assam ki General Secretary Okram Lakhikanta su Daista Phamki Thorom gi Manung Channa Nat ki Oiba Yaifa Khongchat amasu Pangthokki Khongchat atuda Meitei Chambers of Commerce Assam ki President Umananda Khetrimayum Advisor Phandemam Manohar Assistant General Secretary Okram Ibom Chana Chingbana Sarugyaki National Level Art Competition 2023 da mana phanglakraba Vivekananda Art Academy Binakandi Part 1 Jogai Mathura ME School Center gi Mahiroi Singda mana yenthokre Jogai Mathura ME School gi Sanglenda Pangthokiba mana yenthokpagi thoramda School gi Headmaster Ranjan Moidas na mipamapu Durga Kanta Pande Retired Principal Jogai Mathura Higher Secondary School na Chief Guest amasung Thoramasida Ingudam Nilbir Principal PK College Singirbon Loinana Arun Kumar Pal Oja Bima Devi Oja Osini Kumar R.K. Priyosaki Purnima Rani Pal Oja Yumnam Anil Pastor Maisnam Roton amasung Chandra Narayan Singh na Chingbana Guest of Honor oina Sarugyaki Academy asigi Principal Satyajit Palna Welcome Address Piki Academy asigi 3rd year gi Mahiroi W. Subika amasung Amrita Singh na Sayo Isai Khudol Tamki The Cultural Forum Manipur na Sinduna All Assembly Road Talaiba Manipur Legislative Assembly Museum amasung Archive Auditorium da Dr. Haubam Nolini Devi na Khomjinduna Chirulon Manipuri Bengali Mitei Mek amasung Ingrezi lon da ithokduna punsilaba Chirugi Khunung Isai Kobalai kama phongbagi thorma mangarang Nongmaising Numita Pangthokre Thoramda Laurembam Rameswar Mitei Chairman PTA Ikai Khumnaraba MLA Kairao SC Manipur Sri Laisram Birendra Sharma Sahitya Academy Translation Awardee amasung Professor Huirem Bihari President The Cultural Forum Manipur na mathangsina athoiba lengbirakpa ikai khumnajariba mithung amasung thauromapu oina lengsinki Dr. Chirom Rasketan Associate Professor Manipuri Department Manipur University Kanchipur na lairiki maramda wangang biki haina Lupki General Secretary Khetri Rajan gi cherol da phongdorokli Manipur State Rural Livelihood Mission MSRLM Block Mission Management Unit Jiribam na Sinduna Jiribam gi Ahmedabad ta Concept Seeding Cum BLF Formation Pangthokre Panbajai Jiribam Block Sonapur GP ki Ahmedabad Khungang asida laiba SHG Nepal Apunba Self Help Group Member Manipur Tarahumdoina Punsinduna Nupi Singtagi Oiba Ahmedia Koba Village Level Federation BLF amangarang February ki tang manga nongmaijing nimit semkre thauramasida MSRLM Jiribam gi Block Mission Manager Wahengbam Premchan amadi DEO MIS Purailatpam Basanta Sarmana Resource Person wena sarugyaki
Jiribam gi Bidanagar da laiba multi-purpose sports complex da Jiribam District Cricket Association asilang dona chatharakliba tarahom doirak suba late L Rohini Kumar Singh Memorial Cricket League 2023 gi ngarang sanakiba match da Ichel Club na JDCA bu run humbutra ni pandamai thiba pikre match asida Ichel Club ki Sanaroi N Kamaljit na man of the match title fangki Pradeep Kumar amadi TH Prem Kumar Singh na umpire oibiki Aroibada maruiba pau amukhanna Assam gi Turel Singh tauthaduna jahaz amadi ferry Singh chathok chasin yananaba semgadawri gold medal fanglakraba Wazi Uddin Chowdhury bu Singirbonda tongan balup kaya nataramna okre Joragul gi Nat Sankirtan Oja mutum singlena laikitabada awaba phongdokre Layekba changdamnabada makok mathang taraba singbu Jogai Madhura MA School da manamathum yentokre The Cultural Forum Manipurna Dr. Haubam Nalini Devi Chiru gi Kunung Isai gi Lairik Phongkre amasung Jiribam da chathariba cricket tournament ta Ichel Club na JDCA bu run humbutra nipan da thoikre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare